ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯇ ꯁꯪꯗꯥꯡ ꯑꯣꯏꯅ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯇꯒꯤ ꯂꯝ ꯑꯁꯤꯗ ꯐꯥꯔꯒ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯒꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯔꯝꯗꯤ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯃꯔꯛꯇ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯃꯈꯥꯏ ꯍꯦꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯗꯤ ꯂꯩ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤ ꯃꯨꯠꯂꯣꯏ ꯑꯩꯅ ꯃꯇꯝꯗꯨꯗ ꯍꯧꯔꯛꯈꯤꯕꯗ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯦꯝꯁꯤꯟꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯗꯨꯅ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯈꯟꯅꯍꯧꯗꯗꯅ ꯃꯥꯌꯣꯛ ꯌꯥꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯃꯤꯇꯣꯞꯅ ꯂꯥꯛꯁꯤꯟꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯒꯤ ꯅꯤꯡꯊꯧ ꯄꯣꯝꯃꯒ ꯍꯧꯔꯛꯈꯤ ꯃꯩꯗꯧ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯗꯤ ꯃꯩꯗꯧ ꯅꯔ ꯁꯤꯡ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯤꯡꯊꯥꯅꯕ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯂꯧꯔꯝꯗꯕ ꯊꯣꯛꯂꯕ ꯑꯋꯥꯜ ꯑꯃꯤꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯇꯥꯟꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯤ ꯅꯤꯡꯈꯥ ꯇꯝꯕ ꯍꯧꯖꯤꯟꯕ ꯉꯝꯃꯝꯗꯕ ꯊꯣꯛꯂꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯉꯁꯤ ꯂꯩꯔꯝꯗꯕ ꯌꯥꯏ ꯃꯥꯂꯦꯝꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯥꯂꯦꯝꯒꯤ ꯂꯤꯅꯣꯛꯆꯠꯇ ꯐꯨꯔꯨꯞ ꯑꯗꯨꯕꯨ ꯐꯨꯔꯨꯞ ꯑꯃꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯁꯤꯡꯅꯔꯛꯄ ꯃꯌꯥꯝ ꯑꯗꯣ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯗꯗꯅ ꯊꯩꯔꯒ ꯆꯦꯟꯈꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯗꯤ ꯃꯥꯂꯦꯝꯗ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯂꯩꯍꯧꯗꯅ ꯃꯨꯠꯈꯤꯕ ꯑꯗꯨꯒ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯅꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯃꯥꯌꯣꯛꯅꯔꯤꯕ ꯐꯤꯕꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪ ꯇꯦꯝꯁꯤꯟꯅꯔꯛꯄ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯡ ꯉꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯣ ꯃꯗꯨ ꯇꯦꯝꯁꯤꯟꯅꯔꯛꯄꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯊꯧꯅꯥ ꯍꯥꯞꯅꯕ ꯒꯝꯚꯤꯔ ꯁꯤꯡ ꯅꯔꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯕ ꯊꯧꯗꯥꯡ ꯑꯗꯣ ꯃꯗꯨ ꯂꯧꯕ ꯉꯝꯕ ꯒꯝꯚꯤꯔ ꯁꯤꯡ ꯀꯌꯥ ꯅꯔꯁꯤꯡ ꯀꯌꯥ ꯆꯨꯝꯊꯣꯛꯍꯜꯂꯛꯅꯕꯒꯤ ꯃꯗꯨꯒꯤ ꯋꯥꯈꯜꯒꯤ ꯏꯍꯨꯜ ꯊꯧꯅꯥꯒꯤ ꯍꯥꯞꯅꯕ ꯆꯍꯤ ꯃꯈꯥꯏ ꯍꯦꯜꯂꯦ ꯉꯁꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯀꯌꯥ ꯑꯃ ꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯃꯁꯤ ꯋꯥꯈꯩꯔꯣꯜ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯃꯤ ꯎꯗ꯭ꯔꯤ ꯎꯈꯤꯔꯣꯏ ꯃꯔꯝꯗꯤ ꯊꯑꯣꯏꯅ ꯆꯠꯊ